India Lengakna Kumja Loisin-Gani Kunga Mapan Faubugi Manungda Manipur Leiriba Lalhoubagi Ehou Loisin-Gani Hairibasi Mapung Oina Lamdam Asigi Meeyam Loisillage Haibani Haina Amukogi President Sanjoy Sorokaibamna Maral Sirakli Trong Laubi TM Kasom Amasong Kamjong District ki Kul Ahum da Chatakiba Hingsagi Tawdok Sing Adubu Yaningdaba Fongdok na KADUCO SEDO CARD Amadi Latu Kona Mapung Oiba Tawdang Lodurangasi Kakching District ki Hiyang Lamhoubagi da Maike Adongi Meeyamna Wakat Mifam Chataki Amuko Poire Lemerol Maira Paibi Apunma Manipur COHR Amaova Amasung MSF ki Lamjing Makada Chatakiba Wakat Mifam Aduda Saruk Yaraduna Sanjoy Sorokaibam na Fongdokibada Kumja Loisin-Gani Kunga Humduidigi Hauraga Chatarakliba Irangasi India Lengakna Loishinba Pamdabana Kumja Loisin-Gani Kunga Mapan Faubugi Manungda Manipur Yauna Awang Nongpok State Singda Leiriba Lalhoubagi Sing Loishinana Bakhotnariba Asida Irang Makha Chatahanduna Thamli Fibam Asida Meeyamna Democratic Amadi Parliamentary Oiba International Law na Yaba Maongda Ehou Hoduna Manipur Convenasi Haiki Mahakna Makha Taraduna Manipur gi Meeyam asi Loishinana ba Kumja Loisin-Gani Kunga Humduidigi Chatharakliba Thawong Sing asi Lamdam asida Chatna Hankiba Black Law Singi Makhadani Haina Maral Siraduna Masida Politicians Singna Makoigi Oiba Khudong Chaba Lawnana ba Hotnaduna Leiri Hairakli Kunai asibu thugainana ba hotnabada section khudingda athingba thamlakli buffer zone haina maming thonjinduna Meeyam khaibung tahalli su amadi nan su singda phongna natraga nakoinana mateng pangle haibasi Meeyamna khangnare center gi khaibung tahanbagi thawung asi lepkadabani haina mahakna phongdoki Meeyamna akoi amatto ira akoi irandu ireba izati ase kanminasi ngakminasi loilam sandoliba leba amana kaidungresu akoi phanama tawroi amna Manipur sidi maming tagi oban name segi assembly ama thamlaga kunai singal ngan bani insurgency gi maming da misam pajara ka magi sumag na mangoda pen ko da kya hat kani nungui sasna ba ba thamlaga adu lone ek jesapi ek sakar pisan na kani aduga madu senab singda security singa duna promotion ti gini si anu nate